Maru Balambi Kagi footpath ke Saruk Ayam Kopsin Nare, Lenga ki Majilena Basina Yang Sindre. Hauzi Makatana Mariba Pau Sandok na Pizari. National Highway Yauna Manipuri ge Maru Balambi ke Nag Yeta, Lenga ki Marilena ba Loisingna, Miyam na Kong na Satnaba, Tamli Balambi, footpath Asi Hauzikti, Lambi ke Nag Yeta, Dukan Pamba Amadi. Mayum oina leidiba miyoi kya na masagi lamgumna ayamba mafamsing da khopsin na khrei dukan hotel nga amadi yen yonpham workshop ma singba lambi gi nakalda hingnabgi lambi ama oinariba miyoi kya na footpath mathekta makhoi na apama mongda khopsinba pot thamsinba nunglengoi paisinba dukan gi saruk sing footpath mathekta sajillaktuna mafam kharadadi footpath ki saruk sing mapung fana thingjin khiba yaure Miyoi karna di masagi gari kampam ontok posu yauri masina footpath satkadaba miyoi kaya chatpham leitabadagi main road ke saruk singda khongna chatpana khudong chiba thorokpa yabagi phibamda leiri amoromda lambi gi nakalda leiba ahangba mafam sing miyoi kaya na khopsinduna yum amadi dukan sajinbagi thabak sathaba yaure masida mari leinaba lenga ki losang singna karimata yengsindana leiri Sursambu district ke Sagang da leiba Sangom Sumbi Singkhong farmland haina khangnaba sahi tara hena mahai marong thanaru draba lopham singda handak sahidi ki nupi lomi ngakti ge obelup ama semlaga mahai marong thaba hokre anoba khongthang asi Samaritan Research Center Sagang na sangsilakpa lomi singda traditional farming sizinaba amati Mamangai ge subono makan biki culture amakana hingat hanbaga loinana maliam gi oina honglak liba ing asaga suna ba makal gi mahai marong sing thaduna lomu sing ge senthok hingat hanbagi saruk ama oina paikhalakpani mafam aduda ingkol koida minipising ISTV news da makhoi gi oiba wafam sing phongdonarakli Hana wana surambadu hujikti ama pot mamansi hingat lebena dum suning rakpado muk phau rakpa kari apangba adum suba haiba tare hingon tobisina hui isada nungai basu phawe isagi thabak tobinina isada thauna su leire pan su thage duga chugaja morok gumba sidadi loina thaba se phabanina adum khara se jenge pothok se yamde leiba adoirasu market se reitabagi pot se yam puraga lumna puraga bayar puraga lobi na ngai reitabnina mu adum tokrame hojik sidi market su chawra khre bayar su adana amuk su tawrage haina khallaga miyam se adum haurakpani Samaritan Resource Center ge Secretary Kubyalal Mangte Komna Center asina lomi singda angama mongda awareness amadi motivation amadi apikfa financial assistance piduna lawu singu bada amuk kanamai unsinduna jinsak temi pal tangdaba amadi makhoi gi senthok hengat hanaba wakhalol da thabak asi packet pani haina phongdoraki maru oina economic development health to contribute to hanba in the sense organic cultivation se sida promote toraga maru oina nupi khonai sinasu asuki matik tawbangami aduga ownership se moidasu lohan biba part of gender empowerment su oyanba ipai pusing na thambiramba traditional cultivation se summang tharakpa aduna masi revive tawre haraga climate change sida yamna suitable ogadaba akoi indigenous seeds mayam se amuka promote tawba yana nabagi damakta cultivation se hokibani Senapati district ki Thiwa Khulda sahi sama kuntra ki mamang da yungla manung thengnare state archaeology na ngak senbagi thabak paikhet kadori hiram sida paudam ama lairiba mafam se Senapati district ka Ukul district ka Lonawa boundary oba Senapati district chingba Thiwa Khul gi saruktani mafam sida aikoina ngasi thengnaba se 1886 ta stone inscription toramba mafam dune aigi hek tungda leibasi mangre hana leiruba pot ama yamna maru oiba heritage ki posak ama mong marin kemda disturb tawdana leirambase aidi yam hainingai leitana nungai sandagiti che ma che aina tumna sum khanbada yarim ki tungi miron gi damang tamama khoi gi nungda make se ire text me am je si tawgoda bani na ta ka yamna maru oiba incident jing je nungda ha ga indian history gi asoka gi adumain adumga chap manana masu tawrame ase chap chana khangbanga me akoina khwaidi maru oiba
ꯅꯨꯡ ꯑꯃꯅ ꯍꯦꯟꯅ ꯂꯧꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯕꯪꯒ꯭ꯂꯥ ꯃꯌꯦꯛ ꯑꯁꯥꯃꯤ ꯃꯌꯦꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯦ ꯃꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯀꯥꯟꯗ ꯆꯪꯉꯛꯄꯒꯦ ꯍꯥꯏꯕꯁꯤ ꯏꯔꯥꯏꯅ ꯈꯪꯕ ꯌꯥꯕꯁꯤ ꯁꯤꯅ ꯁꯛ ꯍꯥꯏꯅ ꯏꯔꯤꯁꯦ ꯁꯛ ꯑꯁꯤꯕꯨ ꯑꯁꯝꯕ ꯂꯣꯟꯗ ꯁꯒꯥꯞꯇ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯒꯥꯞꯇ 1914 ꯁꯨꯞꯅ ꯅꯤꯄꯥꯟꯗ ꯌꯨꯡꯉꯤꯕ ꯅꯨꯡ ꯑꯁꯤꯗꯩꯗ ꯍꯥꯏꯔꯤꯕ ꯆꯟꯗ꯭ꯔꯒꯤꯔꯤ ꯃꯍꯥꯔꯥꯖꯒꯤ ꯏꯔꯣꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯔꯥꯗ ꯕꯤꯟꯗꯨ ꯅꯝꯕꯩ ꯆꯠꯅꯕꯁꯦ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯕ ꯍꯧꯗꯣꯛꯈꯤꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯃꯁꯤ ꯄꯦꯂꯣꯒ꯭ꯔꯥꯐꯤ ꯁ꯭ꯇꯗꯤ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ inscription ama oiragani haina thamningi Sitabudi mayek sitabudi sakabda haire sakabda lising maga chanipanga subna nipan haire adu kistabda da onthokpa taradi ngasai kistabda lising maga chanipanga marfu tarukta chandagiti amuzu thanga general amuzu thanga direng gi machanupa yaima haje moi ohumna laaga thungkhong ohum je tawdana kodana sangaram bagi unit text li machi tungi future gi damataba state archaeology department of art and culture na yamna maruoi ba heritage ama site oina loduna masi protected area ni amusu protected monument ne haina athubada declare tawraga di paikhat pa jaba sarkar ga mateng lojaraga paikhat development work hai tare tourist singi pura another research scholar gi jing moi gi tungi future gi damatama khalaga fajana properly preserve tawraga thamge haina aina khanjari adona ipu ipa hathakta gi hujik phoba aina adum tax loraga aina mopu uiduna leibni ado thum khong ase hujik di asi uina sichenuna le thungong ase ani di hujik di sichendre thungang si gi tamakta government gi facility phaninga adum yanaba adum singche tawje hairabsu ado wari sarka mathang adum taunase haibasi ai adum ai apamba si phungthok jabni karigumba mafamsi archaeological protected site oina lauthopa taragadi preservation tawrakani conservation tawrakani adugo loinana kanagumba lamkoiba amadi aribabu pamjaba miyoi kaya amasu mafamsi laaga thijallabada mateng oiragani haibasidi handaki thawdoksina dum khangba ngame ISTV news ki damak pautamjaiba Richard Ranjan Thiwa Senapati district Agriculture, horticulture, veterinary, fishery, amadi sericulture gi lamda thabak tawriba lawmi singi oiba unaduna khananai nabagi mifam amangasi College of Agriculture CAU Imphal da pangthokre College of Agriculture CAU Imphal na sinduna pangthokkiba thawram aduda Director Instruction Dr. S. Basanta, CAU Imphal gi din Dr. Y. Zakendra, Register CAU Dr. R.K. Momocha amadi ICAR, Lamphel gi Joint Director Dr. I. Meghasandra na singbana atroiba mitung na sing oina saruk yaki. Tongan ba line department ke miyo sing amadi lawmi sing naw na pangthokkiba khananai na thoram aduga mari renana CAU Imphal gi din Dr. Y. Zakendra na phongdorapada Ravi amadi Kharif ki matam da lawmi sing la using ubugi thabak tawbada kari khudong cha daba sing thengnari amadi matau karamna hena chathok puthokpa ngamgudagi haibigi matangda line department ke miyo sing amadi lawmi sing dagi report lawraba matungda CAU Imphal na lawmi sing gi yaifana ba thabak sing paikhatnabagi tamak ngasi gi thoram asi pangthokpani haiki Tungamba department singi moi activities adi problems mo face toriba kanota remote area sing da haibatare sing da jukhangde Manipuri whole district mayam sing staida madugi ngasi akoi loi record tawjagani particularly irrigation sector da akoina season ani leiri akoi kharib sina kuna rain fed haina nong da depend torga phau thare adu phau lo khra matung da lobu singi loi kang leire ada masih nang rabi season sida koi ising ya war pale riba si sida kari to gota ke micro irrigation da koi kari step la khot ke say for example drip irrigation sprinkler irrigation masi we are lucky in one sense haibidi government of India dagi koi mayama koi benefit mayam phangi adu farmer gi level da tasingna sigi benefit se farmer level yodribra hybrid sing basi monitor to bam darkar leiye natari rabi season je koi almost lobok se hanga pang hanga lei reba adu gi sung ngasi discussion akoi madu kan tawjake Present trend and issues in environmental and occupational health have hidden the nini chathagadaba national seminar among asidigi Manipur University gi Education Department haukre Indian Council of Social Sciences ki makhada Manipur University gi Department of Education sinduna pangthop national seminar haudupagi thoram aduda Manipur University gi Administrator Jarnal Singh, University of Delhi ki Professor MC Sekhar, Manipur University ki Mathematics amadi Physical Science ki din Professor N. Rasmohan amasung School of Science ki din Professor GP Prasanna maruba miyosing oina saruk yaki.
Assistant Professor Dr. Songtham Beda Devina ngasigi modern lifestyle sanabi amasung environment ki issue na miyebagi punsi da piriba saithing sing khanaduna madugi warusin khangdok minanaba seminar asi pangchokpani haiki. We are organizing for this national seminar in a today era of industrialization, globalization, science and technology. Because of this, it had led to the emergence of high lifestyles and again rise to competitions of professional levels. And because of this, it has burdened and jeopardized the health of many areas. It has a close link and powerfully closer with the environment, health, workplace and healthy living. And without a good health, we cannot do any kinds of activities like mental activities and physical activities. And here, because of this theme, we emphasize and we consider very important and current topics. Nasan Panchayat Degi Thoram Moirang Kuno Gram Panchayat ki oina Gram Sabha mifam amaga luidena pangchokre Moirang Kuno Bazar Community Hall da pangchokpa thoram aduda tongan ba Gram Panchayat ki pradhan amadi official kiyana saruk yaki thoram ga mari renana sahi taramanga makhagi talent show open dance competition amasu pangchokhi mako mathang taraba sinda stel gi mana piduna puning thawat ki pradhan L Dhanesorna Panchayat chaukhatnaba thadarakpa scheme kaya miyam khangnat punna thabak paikhatkani haiki. Nasan Panchayat Degi Thoram Ngarang Wangu Gram Panchayat Supang Chokre Thoram Aduda Wangu Gram Panchayat ki Pradhan Bina Devi Upa Pradhan Manisana Yauna Atay member kaya susarup yaki. Loktak Brigade na National Skill Development Corporation ga kusan maduna skill development ki matang da seminar amangasi Bisnupur da laiba kiyama ningsing sangne da pang chokre Thoram Aduda Bisnupur ki DC Pawan Jajab Humdraham de Suba Mountain Brigade ki Brigadier Sanjit Kumar SDPO o Sukumar Yauna atay official kaya saruk yaki. DC Pawan Jajab na lengang na pidiba kusahay bagi kanarba scheme kaya asi ay koy na ningtizana mahitam labadi kanab kudi maklaw bangang buni haiki. Education system is very important, but at the same time our education system should also be linked to skill development, because skill is something which ensures the employability of a person. So some changes has to be done in the education system, and at the same time some programs have to be run also, so that the gap between the education, skill development and employment can be bridged. So this is a very nice initiative which has been taken, so that people will definitely gain out of it and will definitely increase the employability of this district. Brigadier Sanjit Kumar na Bharat Lengana Thabak Fangdriba Amadi Kutsa Hairaba Naha Singi Khanduna scheme kaya paikaliba asigi sarukama oina asigumba program asi pangthokpani training asi luaraba matungda isana thawai yaurabadi chanaba thabak soidana phangma ngamgani haiki. You attaining some employability, we do not guarantee, we will certainly help you in connecting with the prospective employers or in starting a new entrepreneurship from your side, but we don't guarantee any kind of employment post this training. This training is just to help you in attaining some kind of a skill which will help you in becoming employable. Ngarang numidang pung talama thoi makhairom taba matamda thangmaiban hizam dewan lekai de leba Dr. Thoksom Sithogi yumda sakhang dabu singna bomlang sindun pokhai henkre thoduk aduda gari ani akaya toi thokpa natana mi asok apandi yaukide kendra gi MLA Joy Kisan ngasi yengsinba lakpaga loidena thoduk aju kanana kari gi damakta satharamano haibadu sengdo piro haiki. Kanana kari gi tawuna masi Jamba para New Tumina Tom Man Heather Aduna Matu Tuna Sendorpa Madrakali, Spana Pazagi, Pensita Langtana Liba, Michamgi Puchi, Chitan Torres, Atu Matamda, Police Department, and Manipur, Punamakut Samdragamasum, Marupuna Mutachi, in Apple Togeri. Thaudok adubu yaninda ba phongdok tuna thangmaiban hizam dewan lekai Women Association sinduna wakat mipam sathakre association gi president Kaisam Memsa Trombina asiguma thaudok asi matungda amukana thon bigino haiki.
ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯤ ꯍꯤꯖꯝ ꯗꯦꯋꯥ ꯂꯩꯀꯥꯏ ꯈꯪꯗꯦ ꯑꯗꯒꯤ ꯃꯐꯝ ꯑꯇꯩ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝ ꯈꯪꯗꯦ ꯌꯨꯝꯂꯛꯇ ꯕꯣꯝ ꯂꯪꯁꯤꯟꯕꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯪꯁꯤꯟꯕꯤꯒꯅꯨ ꯀꯔꯝꯕ ꯁꯪꯁꯊꯥꯟꯅ ꯅꯣꯏ ꯏꯆꯥꯁꯤꯡꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯏꯪꯅ ꯇꯞꯅ ꯁꯥꯟꯅꯔꯒ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯀꯅꯥꯅ ꯀꯔꯝꯕ ꯃꯑꯣꯡ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯃꯥꯈꯩ ꯈꯪꯖꯅꯤꯡꯉꯤ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯄꯤꯔꯛꯑꯒ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯍꯟꯕꯤꯔꯛꯑꯣ Nambul Turelgi ising afaba ising ohenanaba athuba matamda department kayaga tanaraga thong nambon bidagi kaisampa thong phawba Nambul Turel sengnabagi damak thabak paikhatlagani miyam ten mafam da pata hauti hunduk pasing faraga fine thian ba yauna zelda thamnaba thabak lokhale haina Manipur Pollution Control Board ki chairman L Radha Kishore na phongdokre Nambul Turel amadi Imphal City manungda mafam sadana fata hauti hundok libasing koina chatuna yengsinki kuya thonggi lambi nakalda yamlaba fata hauti langthok lama thengnaki fata hauti langthokpagi matangda imalupki miyoi kyana chairman da paudamki Women society am linkhaleba khoi na social service tawdana khotana maya khoi tra ngana linkhat paneba adugi duna social service tawra matungda thiat paneba si che khoina fataba hundok piganu hundoga dil pasanga phane na adu matada tum hundok e ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯥꯏꯔꯀꯥꯟꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯃꯤ ꯒꯥꯔꯤ ꯂꯥꯛꯑꯦ ꯉꯥꯛꯇꯪ ꯀꯣꯏꯈꯤꯅꯤ ꯀꯣꯏꯈꯤꯕ ꯂꯣꯏꯕꯒ ꯑꯗꯨꯝ ꯂꯪꯁꯤꯜꯂꯦ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯊꯣꯛ ꯈꯟꯅꯕꯁꯨ ꯌꯥꯎꯔꯦꯕ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯨꯛ ꯐꯥꯔꯛꯀꯗꯧꯔꯦ ꯍꯟꯗꯛ ꯊꯥꯒꯤ ꯃꯣꯏ ꯃꯃꯥꯡꯗꯩꯅꯦ ꯁꯤꯗꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯛꯇ꯭ꯔꯦ ꯑꯍꯤꯡ ꯇꯨꯝꯗꯒꯤ ꯁꯪꯉꯕꯅꯦꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯨ ꯅꯣꯏ ꯍꯨꯟꯗꯣꯛꯄ ꯄꯤꯔꯤꯅꯤ ꯄꯩꯁꯥ ꯄꯤꯔꯤꯅꯤꯒ ꯉꯥꯡꯉꯦꯕ ꯑꯗꯣ ꯉꯥꯡꯉꯤ ꯃꯤꯗꯣ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯣꯏ ꯒꯥꯔꯤꯗꯣ ꯄꯩꯁꯥ ꯄꯤꯔꯤ ꯒꯥꯔꯤꯗꯣ ꯍꯥꯞꯄꯤꯌꯨ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯞꯄꯤꯒꯅꯨ ꯍꯥꯏꯕꯅꯦꯕ ꯌꯨ ꯌꯣꯟꯕ ꯕꯦꯟꯗꯔ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯨ ꯌꯣꯟꯖꯜꯂꯅꯤ ꯌꯦꯟ ꯌꯣꯟꯖꯜꯂꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯩꯗꯣꯛꯑꯅꯤ ꯑꯗꯨ ꯍꯟꯖꯪꯉꯅꯤ ꯃꯅꯝ ꯅꯝꯃꯦ ꯑꯩꯈꯣꯏꯗꯤ ꯂꯩ ꯌꯥꯗ꯭ꯔꯦ Chairman Radha Kishore Manipur pollution thoktanaba yamna kanna honaringai serekta lanai miyoi kayana lambi sorokta phata hauti langthokpa asi tawhanningte miyam tin mafam da phata hauti langthokpa asi aina yade pha punbagi thabak sathatringaida miyamna mafam sana phata hauti langthokpiyo haiki Pithibhi sida saukhatpagi lamjet yawaba matamsida prajasingna ngasi phawbada masagi responsibility se aina tawriba sinariba pose ai kadaida thamgadage karamani tawgadage haibasigi chap chaba proper masigi maintenance tawnabagi use tawnabagi moi wakhal leite na appeal tawjari amotpa mu huntokpa matamda mado fine thigani phagani jail sangani samar ka haire makoi thakshade tadi hunduibu mi singa se jail piba fine onul palama thiba board animak jail su piba aduga fine ju thiba haibase act ta akoi NGT amadi Supreme Court ki order thoktan laikhrabani state government is order thokhrabani pasida hundoi be praja singa se atopnate akoi mafam asda leibina mai sang haktani aigi khudong chaba yengaga miyam timthum sida huntoi haraga mayam da masda disturb toriba akan makhal gi pollution tholiba se masidi akoi athuba da phaba pun bhai basima akoi yam ikai je isa na bhab tabi ba haibase masina yanan bada akoi appeal tawjabani Lising Wasamapur Marifugi, April Gitang Kunga Tarukta, CRPF na Pasway Langzing Kunogda, Maralajatra Bamisa Mari, Nomina Kaptuna Hatkiba, Amadi, Kaya Ama Asoka Pananganduna, Ort Nakiba, Libaktiba Tautok, other winning Singduna, Pripakna, Sahi Karagi, Mamang the Gipang Tuna Lakpa, Taruk Suba, Indian Colonialist Resist Day, listening Taragamapan Lakpada, IOF na, Lamdamasigi Miyam the Satarak Liba. Mihat mipun amadi miot minagi mayukta lebak miyam punna ningtam kholau lau minerasi amadi isana irumdom lengak saba ningtamba saukhatpa manaba khunai amagidamak apun malising makhada ningtam yawol lanteng chatha minerasi haina pripaki publicity and propaganda secretary insas lebak ngak peluang na thadro pacharol amana paujel pirakle Jarol asina makha taraduna kanglei pakpo India na namdun lausin khiba matungdagi colonization amasung militarization da yumpham oiduna loilam lengang sathaba imperialism gi haktheng naba amasung na koinaba thong kaya nomonomagi hengalaktuna kanglei khunaina wabgi kham thengba phiam yaurakle amadi aiko yelhomi sing malem gi lemaidigi mutkhiba yabagi akiba lerakle loilenga ki aranma thong kaya bu asumba malhanduna akiba phangna sangchilakliba Marau Leraba India Lengaki, Tong Asina Makatana, Mirol Kaya Lieptana, Amasung, Pandom Lomna Sangsil Namiki, Mapam Piru Badigi, Hausiki, Ayobi Takta Kudung Tiningai, Tankak York Lehari. United Nations na Miyaba Kunaida, Sweden Pigani Haina Wasak Liba, Political Economy Amadi, Civil Rights Sing Panganbagi Mahuta, India Lengana Iresa Singbu, Tuhatpa Namtaba Amadi, Logtuna Bagi, Arwanba Wilam Sandopagi, Pandam Lieptana Satari. Pangan Pam Chopa Hak Pangan Badi Ladada, Duhatpagi, Tausil Satarakpana, Miyam Gepunsida Aranba Wakal Pokalakpa, Amorpa Punsi,
lamjel gi yangai uhai dabali chat lakpa lamchat kamlakpa sunomdone hingbagi mahuta aki amauda thawai yaunarakpa ithak irangda tawduna mapandagi lakpa mitop singa lamdamasigi ECSL singa sana yunebagi thabak chathaduna kham thengna moral mosilakpa kaya asi iramdam kanglei pakna India gi phiba nungda sahi kya lerakpagi mahini hari democratic right ni haina ka hena ning tamba lehenduna amadi sel tumda mikaba pokanduna masa masagi maranai gi kana bathiba tambiri asigumanga sigi kunaida sandorakliba leina asidagi ngakthoknabagi amatanga daba pambaidi kanglei pak ki ning tamba amuk hanjil handuna maning tamba sakhotpa manaba kunai ama semlaba matungda oithopa ngamgani aikoina aikoigi miyamgi asengba lengak ama lingduna resourcing ase mapung phani sijinnaba mathau tare mapaldagi haijilakpa refugees singna jiribam amadi singilam singda khunda sinduna umang wamang paktak ngana kokthorakli masina mawsagi khalda akaiba thokhali Armed Forces Special Power Act amadi atei draconian law kaya lamdam sida salaiduna iramdam kanglei pakpu maliam gele maidigi mutkhinaba makhal kya gi lalong satharakli sasinaba khuthongna bada misam kaya hatkre mafam khangdana mangkhiba amasung soinai handuna ot nei khibagi thodok masing thingamdana laikhrabani hairi thodok sing adugi marakta lising masama palmarifu gi April gi tang kunga tarukta pasoi langjing khunaugi kaurroidaba thodok aduni kaungamdraba nimit taruk suba Indian colonialism resist lising de lising ni traga mapan lakpada lamna masigi lemaidigi loi lengak maru fangna phuktok tuna miyam punna khongpham amatu oina leminarsi haina charul asina makha tarakli hauji pawge maltan aten break amatang lominasi Panthoibi Villas. Everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited. Taurangbam Laikai, Uripok, Impal. Welcome to Food Wi-Fi, the fastest food delivery app in Impal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Shri Krishna Classical Yoga Group of India, New Delhi headquarter dagi thoglakpa cherol amagi matungina notice ki oina yoga teacher humpu selection tawjagani maruina India gi mapanda chatpagi khudong chabasu pizagani athuba matamda online biodata natraga resume thabiraku interview place Classic Hotel Impal post singbi akupa marogi damak contact 9810993987 email address berlayogaolympics@yahoo.com. Rising Academy, Sagobantera Sapam Lerai. Admission open for class 9, 10, 11 and 12 for the academic session 2019. Also, van service hostel facility available. First foundation course starting from 24 April 2019. Class timing evening 4:30 p.m. to 7:30 p.m. Contact number 9089748380. Panthoibi Constructions, a subsidiary of Panthoibi Housing Finance Company Limited, presents Panthoibi Green Home, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Maruti Suzuki Arena brings you the big new WagonR. Stronger on looks, stronger in character, stronger on the outside, stronger on comfort, stronger on technology, stronger on performance, stronger on safety. They drive the big new WagonR at our Aston Motors showroom located at Jingmirong, Palgas. Yes TNT bar amadi cement. Yes brand gi cement amadi yum sana bi yot sing ahong mamal phangirgani. Yot ki mamal na kg amada lupa nifu dagi horga lupa yangkhini thoi fawda phangirgani. Loinena cement ki mamal na bag amada lupa chamri kun dagi horga lupa chamri marifu fawda phangirgani. Hana book tawiduna khudong saba silobi ho. Offer si numit tare ni khaktagini. Northeast Hanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in a sakangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pi bada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang duk jare miyam financial facilities sing lobi na bading sing jare Panthoibi Housing Finance Company Limited and its subsidiary group of companies. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soglakpadagi kuchu sengaktaba
हक्चांग सोक्थरकपा तुम्बा चाबा यारक्तबा खोंग हांबा नुंगारक्तबसिंबु फहनबा ngamba amata ngairaba upaidi jolib syrup amasung capsule diabetes singidamakta jolib capsule chab Ima, pirol syrup natra suba khatana yaroi aduna pirol singda comfort tinglibani Haujik makhum tangkhai ma hairo aduga t-shirt tu lupsillo masigi step macha asina higi langsingbu phajahanduna machu mamen su thokhanni adudi comfort na torisi karino fajanaba amasung machu mamen thohan mani comfort after wash apikpa khongthang ajoba thabak Greenery e-motor ki nungairaba pausel miyam da pijariba khudung chaba si lobiu Greenery e-motor da phangniba gari macha singa sigi manungda adomna lupa lisin tara khaktamak deposit tawiraga apamba makhal ki gari macha ama hekta launabagi loan ki khudung chaba pijari asita sunatana mafam asida phangniba e-auto rickshaw gi oina su loan ki khudung chaba pijari adomna deposit tawiraba matungda atenba namit kharani gi manungda apamba gari lobi bayaragani ngasimak lengsin biro aikho gi address Greenery e-motor Kaisampa Junction Churachandpur parking Break tungja makataba pau pizari Mahakabi Hizam Anganghalgi Humra Taruk Subalai Kidabagi Sahigi Ningsing Tarumngasi Mahakabi Hizam Anganghal Memorial Trust Ningom Tongzau na Sinduna Ningom Tongzau da Leba NYBO Club ki Community Hall da Pangchokre Thoram Adu da Trust ki Chairman Thoksom Kunjaras Professor Nahakpam Aruna Assistant Professor Dr. Kwezam Santi Bala Amati Saita Academy Awardee Salasan Tiam Nasarupiya ki Trust ki Vice President Thongam Governor Mahakabi gi Mingthol Fanglaba Hizam Anganghalna Saita da Kathok Lamba Kaya Aduning Singduna Leihaunabagi Pandam da Trust Asna Lising Intaraga Manga Digi Thoram Pangthokduna Lakli Haiki Hizam Anganchi Machi Thangejang Haitaradi Machi Mahakabi du Adu Werabani Mahakabi Haisi Kogi Ramayonga Iba Bamliki Adegi Mahabharot Ved Bias Moji Mahakabi Gantani Adu Hojigi Hizam Anganchi Machi Thangejang Haibada Magi Kambathobi Saringji volume ji am chaw aduna maju Mahakabi aidu madu phangaba aduga saita amawoina mana iramba toramba adugi ningjang bawoina akoina kariba khara magi ithomba larik mayam jingji horiba angang jinggi da akoina khallaga magi trasiling gachabani Delhi gi Dhaka da leba ITC Welcome Group Hotel da April taragani pandagi kun faba pangcho kiba Mistress India Queen of Substance lising taraga mapan da Manipur gi oina saruk ya kibi Romita Yumnam na Mistress Face of Notice amasung Mistress Most Creative haiba minthol ani phangduna Manipur gi mai pura kre Mistress India Queen of Substance asi India gi khwaidagi masak naiba yum palabi nupi singi phajaba talent intelligence na singba masak khanghanba oina sahi khudingi pangcho patharam amani Romita Yumnam Kwakatel laima khuzam laikai da leiba Lieutenant Colonel Laisam Sorojit ki loinabini mahaki apokpana Dr. Y Rajendra Singh amasung apokpina Dr. NZ Medhapati Devini Moirangkom Lolabungdegini haidi Irilbung Police Station Manu Sanba Irilbung High School Maning Sifaila Kola Sakiba Kangkun Gani Toida Sina Funkiba Bamon Kampu Makalaikai Digi Kunza Mayum Arungi Misigi Matang Damara Labor Sing Faduna Charak Piga Devani Haiba Demand Tauduna Bamon Kampuda Lamdam Adum Gimioi Kiana Lambi Tingbagi Kongjang Sangsin Kre Kweringa da leba BSF ki sector headquarter da Sainik Samilan Pangchokre Thoram Aduda BSF ki Director General Rasnikan Misra Eastern Command ki Additional DG Sanjeev Kumar Mizoram Amadi Kasa Frontier ki BSF ki Inspector General KC Mahali Kweringa sector headquarters ki DIG Anand Singh Yauna Senior Officer Kia Susaruk Yaki Thoram Gamari Lenana Director General Rasnikan Misrana Officer Amadi Personnel Singna Masagi Duty Kangmagalwina Misam Miyamga Apabamadi Thamgadabani Haiki Manipur Wusu Association Amadi Ani Thokpa Yabagi Pibamda Laibana Wusu Masana Bupamzaba Sanaroi Kayada Ningan Nahale Hawalek Liba Sanrui Singidama Kanduna Association Asi Mating Nebe Association Ama Oyenduna Nestan Amadi International Gi Thakta Sanaroi Putuk Nabamai Onsin Bio Haina Bistambo District Wusu Association Gi Advisor D.S. Norendrona Ningthok Kongda Leba Mangolangan Bi College Gi Inter Hall Da Pangtokpa Pamusinga Unabada Fongdo Kre Sangna Manipur History Jahi Kumapan Tukna Paidna Lakna Torokpa Niam Chinche, Itang Soiba Kaiba Yaugati, Freshen and Nito with film the light, which is the one day, players in the Kalaga, Matu, Ajitan Tadokio, and the Kambusu Yabu, Anuba Kambusu Punchin Diraga, Kaiba, Kusua Bemasana say, Maniputagi, Ekumutana Bona say, soon another Legati, Indian Kusu Association, FLSS Tira or Habit with Hazavale, Maramatuna, Ojoji, Tachil Bakonjan check, Handopiraga.
कुसु है एसोसिएशन से मुथत पिनो है से आई कोर्स मोइना अमसी बिशनपुर डिस्ट्रिक्ट की मुथ सिंजरगा आई फोंदोकचरी हौजी लोइसिलकपदा मरुइबा पाउ अमुका हन्ना मरुइबा लंबी कया की फुटपाथ की सरुक अयाम खोबसिनरे लेंगा के मरी लेनबसिंगना यंगसिनद्रे हौजी फावगी डिपिजरीबा मणिपुरी पाउ मतंग सिद लोइसिनजरे मियंग ताबी को मयाम पनमुसु अमुका नखुजरी